Online Manipur YouTube channel swing birba mayam pumna pu amuka hanna taram uksari han badam no maru paw am update thamjege CM gi Yumda Meeyam Thomjillakpadagi Chaona Erang Thokhre ruling MLA khargi Yumda masing yam laba Meeyam Thomjillakre security forcing na sathakiba tamthiba lichat thigatna committee semkre police ki action da Pangal Mayam Sokle governor gi gate mamang da yam laba mahiru sing na protest tawkhre Mahiro hizam luang bilin thoing ambir amasung pizam hemanjit harpada sena basing phagadabani amasung makhoi ani gi haksang puthokadabani haiba demand amasung ngarang mahiro sing the security forcing na sathakiba minungsi yaudaba miyot minai sing adugi mayokta manipuri mayam saunaragle mara leibasing phana ba thakiba matam naksilakpaga loina chief minister nongthong biren gi luang sambam da leiba yumda ngasi numidang masing yamlaba Meeyam Thomjillakre Meeyam adubu tankhaina ba manipuri police amasung rapid action forcing na tear gas sel amasung Stern bomb kaya marum kapkre thaudoksing adu damioi kaya marum masok apan yaukre thaudok thofam dagi phangbo pauna hai ngarang numidang oiram maikai kaya dagi lakpa Meeyam na chief minister gilwang songbam da leiba mayum da thomjin naraki mayam adugi manung da khara khangalaga police na makoi chief minister banglo da puraga lakhi amasung CM go unaduna wari sanan ki wari sanabadu da yanaba purak pangam khide wari sanabadu da kari kari yanaba purak khibage haiba pau ngaiduna Lady Meeyam chief minister biren dagi karisu thazwe yabo pokum amata phangdre haiduna irang sagalakhi tanjada da hingang amasung masigi akoi beda leiba masing yam Meeyam su chief minister gi mayum da thomjin narakhi chawrang miyoi lising tara gi mathakta lakpa Meeyam adu thingna police na yamna kanna honaki police na tear gas cell sing kapki blank fire camera tawki rapid action force ki team kaya susangsilaktun irang adu control tawnaba honaki makhoina Meeyam adu khabam lamkhaidagi henjin handaba yamna kanna honaki masing yamra Meeyam adu thingnaba police na tear gas cell kaya marum kapsilakpaduna maram oiraduna Meeyam saunaraki Meeyam na leiriba maike adumgi mafam marang khangdana tear gas cell sing kablakpa amasung search light na singba kablakpadagi personal sing su mafam du thadukna ba chen ba horaki makoina chen ra matung de yamra Meeyam aduna chief minister gi mayum da thomjin na ba horaki adu da gate maya da leiba security force na Meeyam sangak tanabam makhal makha kya gi khusu khulai sing sin aduna Meeyam thingna ba honaki state asda tangdu leita phibam ama lehenna bani haiduna center na tharak ki ba manipuri gi DGP Rajiv Singha ngarang lanmi gi person Meeyam ama kautholaga mahiroi sing sa thakiba lichat adu yaning da utuna ngasi numidang maikai kaya dagi lakpo masing yamlo Meeyam na luang songbom area da asobor lanfam ama onthoraki chief minister nongthongbom birendi ngarang irang namthabu da lan misin na ba leite haina phongdokiba laikhrabani adu buta sengnama jat regiment gi person Meeyam amana camper gari erisi naraga protest tawriba Meeyam bu phaba punbatana tana tamthina phubagi wathok lakhi jat regiment asi India gi mapung phaba army kangbu amani makhoina Meeyam gi ihau laksinaba matik mayai Manipur lainga nga trung district authority na pikhiba ama phawba laikide lanfam da mathau tawgudaba lan missing aduna kamdawna paramilitary forcing gi matau gomna Meeyam da attack tawkhibano haibadu hojik khaktam wathok oinarakle security gi maramda khangba miyoi kharna pausi asida phongdorpagi matung inangarang jat regiment amasung rapid action force kangbuna sathagiba sathariba lichat adu DGP amasung home gi advisor su oiriba kuldip ki yathangna oifam thogi hairi hawjikti manipur gi chief minister nongthongbom birengi makhutagi law and order ngakpagi thaudang India government na munkre center na habkiba anoba DGP home gi advisor amasung chief secretary na state ki law and order ngakpagi thaudang si paikrabani adu chief minister haiba pham ama lairibani na Meeyam na de mahiroi sing da ot naibagi thabuk cha thakiba sing adugi texas chief minister gi oigedabani haina phongdok na basu yauri adugo mathangi update asna police ki action da Pangal Mayam Sokle government gi gate mawang da yamra mahiroi sing na protest tawkhre mahiroi ani bu kuki khulai paiba sing na tamthin harpada chena mi sing matik sa bachara piu haiba demand tawrodna masing yamra mahiroi sing ngasi kwa kaithel dagi laklag governor Get maya da yamna Chaona protest tawkhre amoromda mahiroi ani bu kuki militant sing hat khibagi asumaran puthoku haina ngasi numidang hata gola pati youth volunteer organization sinduna maitai pangan maira paibi sing chief minister gi secretary tamna lakpada police ka muknar padagi asok apan nangkhre thadok thofong dagi phango pawgi matung in rally adu da nupa nupi kaya asok apan nangduna hata gola pati da leiba public hospital da miyoi kunmanga gi mathak da puraktun laikanaki mahiroi ani sigi asumbo wain phangna bagi damakta CM gi banglo tamna lakhiba maira gi rally adu
Sanjen Thongda Yamlaba security personnel Singna Tatuna Tankaiki Makai Kadagi Thomjillakpa Miyoi Kagi Punsilakpadagi Iho Adu Kansilaki Yamlaba Meeyam Sing Adu Tankaina security personnel Singi Maikerum the Gitiar gas sale Kaya Capsin Ki Chaona Erang Meeyam Sing Amadi security personnel Singi Marta Chaona Mukna Batuki Khungjung Adu da Sarugyakibu organization Adu ki advisor Haji Arafat na hai lamdamas Thokle Sinku Kinarko terrorist na Tokai Balinga Talakli by Yellow Purup Sing the Yamna Akai Batongni Yellow Moitaki Hauna Purup Kayana Kundalita Duna Letlava Manipuri Esim Macetana Tugaina Basinganu Chinku Kinarko terrorist ki Tamtiba Tawona Mihad Tina had peaks of Mahiru and Niki Atumbu Whale Langana Atubu da Putoku Marale Basing Paduna Meeyam Kangna Cherak Pigadabani Narang Mahirusin and Konging Chin Kiba the police na Ka Henba Thong Takiba do Labactivani Tawong Adu Akan Mo the condemned to we Yarim Kai Mahiru sing the Puba Sabagi Tawong Sing Makatana Tauri Dabani Haki Amarom the Masing Yam Mahiru sing really adu Tidim Lambigi Hodam Lerek Mapada State Forcing na Tatna Bohonaki Adu Ngamdabadi Kaisampat Junction Tamu Tatlava Matung the Imphal West SP Sarang Tem Ibom Sasu Laktuna Kongjing Luisingu Wari Sanaki